सिरी अखोई जम अंगौ सिबु फंगनब थीनबगिदमक अखोई जेसी अमा अखोई सेमजरे जेसी सी अखोई ngasi tang tara ga nithoi tha tara 2024 sida semba hawa ngasi tarang duni suba mang gi nimise aduna akhoi atop nimit mangani amaga akhoi matam thajari haiba nimit mangani si gi manungda mari na bakuna makna ma bakana gumba organization singna phajan bunjan biba leiragasu magi maran karino tik kai dani mung manungi amadi kai gi puna makki oina yengbiraga minung sigalo na ma bu thadok pirakna akhoi appeal tawjari loina na ngasi bawo da mangra haina akhoi mising ni posu thajaraba paper da kayar phongjaraga su manipur lenga ki mai kai digi sini haiba su akhoi karigumba paw am bawa akhoi da phangba ngamde maram aduna ngasi di akhoi je sima bani na makha taba khongjang ma bu phangnaba thinaba gi dama akhoi akan ba khongjang miyang loina na akhoi sangsan na gi dam ta je sini ngasi di akhoi sem sare haukiba September ki tarik 30 da Thawal awang lekai sidagi Imphal gi hawam marak singtham lekai da baragi yum amada leiba siri akoijam angau mahaksi hairiba tang 30 nimit asigi nimidang wairam pung taruk lom taba adaida masanupi tuition tawagi lawba satkibada ibotom sana school gi manak adaidagi sakhangdaba miyoi singna amuba bolero amada tongaga laaga mabu mafam pharaga pubigre masi akoina TV camera gi footage da mayam punamona urabani masi akoi leibak mayam punamok su loina khangbirabani adubu akoi leibak thiri je ngasi phawda ngasi si October gi tarik 10 ga nithoi ni masi phaw nimit 12 ni sujalaba si phawda hairiba akoi jam angau si gi mari makhong amata khangbangam dana lai tarik ani da October ki tang ani da akoi Imphal Police Station da ahan bada singjamaida amadi haujina case Imphal Police Station da leyaina tajai masida akoi missing report ama tawjagre adubu ngasi phawda appeal kaya ama tawre magi imong manungna hauji tongan mafam da khoi dharna na chingma famdana mabu tikta kaidana thadok pirakna ba Manipur gi leijari ba organization punamakta amadi mari leno punamakta khoina haijaduna la edu ngasi phawda response amata kana amtagi maikai digi organization amtagi maikai digi phangbangam da base khoi imong manungi oina di khwai digi laibak thibani magi pikli bi macha lehauri nupi lehauri ahal oiraba mama machin manau punamak hujikse lefam chamung khangda ba haibu oire aduna maram oidana khoi ngasi Thawal awang lekai magi hawfam pokfam satham sida mahang Imphal da baragi yumda leijaragasu hairiba mafam asida khoi miyam gi oiba mifam ama nupa nupi pullaga khoi mifam ama pangthok saru matungda siri akoi jam angau sibu phangnaba thinaba gi dama khoi JC ama khoi semjare JC si khoi ngasi tang 10 ga nithoi tha 10 aduga 2024 sida semba hawa ngasi tarang duni suba mahang gi binamise aduna khoina atop nimit mangani amaga khoina matam thajari hairiba nimit mangani sigi manungda mari lena punamakna mabu kana gumba organization singna phajan bunjan biba leiragasu magi maran karino tikta kaidana imung manungi amadi likai gi punamakki oina yengbiraga minung siga loinana mabu thadok pirakna ba khoi appeal tawjari loinana ngasi bawo da mangra haina khoina mising report su thajaraba paper da kayar phongjaraga su Manipur lenga ki maikai digi sini haibusu khoi karigumba paw am baba khoi da phangbangamde maramaduna ngasi di khoi je si sema bani na makha ta ba khongjang mabu phangnaba thinaba gi dama khoi akan ba khongjang miyam ga loinana khoi changsan na bi dam da je sina ngasi di khoi sem sare masida khoina tawgada ba thabak si haiba khoina thajari ba numit mangani gi matam sigi manungda sarkar da su khoi memorandum pi dana tv na bagi akan ba wafam do khoi haijagani taksin jagani loinana Manipur gi leiriba organization punamakna Thawan gi dana tana punamakna su mateng pangbiu amadi mabu kana gumana phajan punjin bi yawraga su tikta kaidana imung manungi yengbiraga thadok pira o haiba appeal sima su tawjari